nga sifong ki batungan tungan ba Manipuri sifong singdagi maruai bi pausing myam na thamjagi ahan bada Miyoi mana Angakpa Manung Mapan Phaona uba alliance si racer ama phakre nga phaba Miyoi mana samudra dagi phakiba loinamak Manung Mapan Phaona uba thawai panwa makhalamagi video mana internet ta punga ga khankhre Twitter da thagalakhiba video clip aduda apikpa nga man punamak Manung Mapan Phaona uba Maiden Scratcher ama miyamana paiduna leiba du uli hairiba khazing malap tawbu samudra da leiba jiba makhaladugi makhongsing makhut makok amasum hakchang atai saruksing adu loinamak Manung Mapan Phaona ui masa du phawraga mangal phawdorakpui masi alliance amanati haiba ngamlabadi aingonda hayu haina video du yawba text aduna ki ngami amana transparent oiba si creator ama thingnari masi karamba makhala mano haina caption adu haiki masi iringagi matam adu video adu platform adu da view million taragatret hena phangki mausana taba jiba aduna user kayamukpu khoirangan ki user amana masi oiningbu oisanu sanbiduna madu isingda amu halanbi khro haina apel dokhi atopa Miyoi amana phagi tarokhi nakhoina madugi mapa adu udriba phawba masi phagi ni haiki hairiba jiba makhaladu aikhoigi planet art asigi wangmadigi space tagi lakhiba alliance am oigani haina kharana khanki alliance sing mapamasida lakle makhoi samudragi manungda leire haina atopa amanaki masi the independence day movie adudagi alliance aduga mane haina amanaki masi apikpa alliance amanati haibasi aikhoina aingonda haiba ngambra haina atopa user amanaki Miyoi amana creator adu Hollywood ki alliance ama manba maramna madu samudra amuk langthabi khro hairaki karigumba nahakna madugi mamaya duda yengba tarabadi madu rogargi lairembi ama mali masi god ki atopa astronomical creation oigani phajai haina atopa Miyoi man iraki sumnagi numit kranigi mamangda social media da atopa Manung Mapan Phaona uba samudragi creator amagi ariba video mananga anikre hairiba video duda kanagumba amagi makuta thamba 60 soma haina kauba creator aduna magi Manung Mapan Phaona uba makhong adu lengbo li hairiba creator adugi hakchang manungi kaya singi tissue adu punamak Manung Mapan Phaona uhanabagi mong amada semi video adugi caption adugi matungina organism adu osin adugi manungda meter satrukdagi lising ama phawgi manung luna leiba station amani hairani su pausina makhatana su phongdorakli amasu makasa tajarak poina to pamaruibi pausing myamna pijage myam loifu miyeng tamina sen su channel sigi maikedi myang famna thamjari amasu makasa tajarak pa oina to pamaruiba pau kharanamu Koror mangarom sang nongpok thong Chief Minister ngasi myamna sinaragani Union Home Minister Amit Shah na January 3 ta Imphal laklamba khongsat amara sanga biramlaba Imphal gi Kanglagi nongpok thong hayang miyamda sinaragani haina Chief Minister nongthong bombere na phongdokre Chief Minister en bere na maki social media ra thagalakpa post amada nongpok thong asi hayang dagi lamdam asigi miyamda khusinaragani hairi nongpok thong asi matam kuina lairamdabana ana mahasurabu khunai singa sidi thong asi hangdoklabnina chokhatpa tangdu leitaba Manipur ama oiraklagani haibigi asetpa thajabale haina Chief Minister na phongdokli hayang ayuk pung tarataba matamda Manipur lengaki State Archaeology Department sinduna nongpok thongna pangtok kudariba khusinabigi thoram masida Chief Minister en berena Rajya Sabha gi MP laisema sana jawbo loinana saruk yagani mamangna social media ra thagalakhiba post amada Chief Minister na hai nongpok thong hangdorakpa sum Manipur gi culture da sauna kanaba legani thong asi Manipur miyamgi ingda tapthaba sakhotpa amasum nungaye phaba puraknabagi lambi ni haina launaribani Amaramda Union Home Minister Amit Shah na Imphal gi Kanglagi nongpok thong hangdokhibada Prime Minister Narendra Modi na nungaiba phongdokhiba lekhibani Union Home Minister Amit Shah na January 3 ta thong asi sangaram laba matungda January 3 ki numidangdagi January 9 gi ayuk phawba thong asi gi mari leinana lambi semlakpada sokadaba Imphal Turelgi nongpok thangba sarukta logi wangba sajilamba dukan sing yauna structure sing lengakna asoba missionary sejinaduna eviction tawraga lakthokibani panba yabadi Kanglagi nongpok thongasi kumja English singani ga kungi adowaida Manipur lengaki cabinet mipamna lokhiba warep amagi matungina sagatpa horakibani loinana Manipur Police Housing Corporation masi sagatpagi thabak paikhalakpa horakibani
thong si ahanbigi oina Imphal Smart City Mission gi saruk ama oina lupa crore 4.30 rom sangna saratkibani amaramda nongpok thong asi saba luisinkibaga loinana thong asidagi New Second Crossing Phauraga Anand Singha Higher Secondary Academy Crossing Phaubagi lambi asi Manipur lengana Smart City Mission gi makhada Street for the People haibi thimda lambi asi matamga sunaba mongna semgatpaga loinana lambi asida motor track cycle track na singbu hapkani amasum lambi ama oibigi street lighting street furniture green reserve amasum parking na singba thamduna akhanaba mongda semgatnaba warep laukhibani hanisu pausna phungdorakli amaromdana China ki ahum suba khwaidigi mising yamba province ki Miyoi singi sada marfuga Mapan COVID-19 nanari official China na mamang da amukta yaukhidriba COVID naba masing Angakpa ama lanthina khibaga leba sig ahum suba khwaidigi mising yamba province ta leidiba miyamgi sada maudra COVID-19 hausik nari haina ngasining thokaba numita makok thongbo official amana haikre mayai thangba Henan Province ki Director of the Health Commission kan wan singna press conference amada January 3 English nganiga kungu homdoi phawgi oina province asigi COVID infection rate sada marfugo 8.0 ne ki lairiba mi million 99.4 sida pabada Henanda COVID-19 na abagi masingadu mi million 88.5 lom oirabi fever clinic sing the yengba lakpa sing December taraga mapanda khwaidigi masing yam oikre Madugi matungda masing adu mathang nem tharakpu ukre hainasu kanana haiki laibak ki economy da khamthengna suwan kiba amasum tangna laibak sin thungba protesting hawan kiba lockdown sing amasum quarantine sing amasum mass testing ki sahi kya adu laukthokna ba haukiba thada laukiba China ki warep adugi matung leba sida covid na ba masing hengalaki Beijing na puramak hangdukna bigi warep adu sathana bigi arepa aningmaga loinana noaijung numita international arrival punamaki mandatory quarantine adu lauthokre kha thangba semi autonomous city Hong Kong ga taina bangang khai sing hangdokre adubu kona tha sigi mi million kayana asoba city singdigi makoi gi mari mata sing unanaba setkadori ba tha sida lunar new year pangthokga anaba masing am hengalakpa yai hanisu pausna makhatana phungdurakli Makasa tharak poina tentangna atopa maruibi pausing memna tentangna thamjage se minister AMK Stalin ga maki warol gi matangna yenarakhiba wathoktagi Tamil Nadu governor RN Ravi assembly dagi thokre State government na thorang tawkiba warol adu khaktamak record tawna ba mas governor na customary address adudagi laukthokpa natragana hapchin ba saruk adu laukthokna ba se minister MK Stalin speaker adu da khangan ba warep ama thangalakhiba gi matung Tamil Nadu governor RN Ravina ngasi assembly adudagi mapana thokre assembly aduna state government aduna CM ki ba mas speaker aduna translate tawkiba governor gi original speech adu khaktamak record tawna ba warep ama lokhi Fiba Madura Governor RN Ravi Mikup Kharagi Tungda Sakpa National Anthem Adugi Phauba Ngaiba Tawduna Yamna Thuna Mapan Thoki Secularism gi matangda yawba Tamil Nadu bu Shanti gi Soraren amani haina singthaba amasum Perrier BR Ambedkar K Kamras CN Anadurai amasum Karunidhi gumba lusing musingi maming pankhiba state government na sembe address adugi saruk sing adu governor aduna ngangbada yawkhidi madugi matung chief minister aduna warep adu thangalaki warep aduda MK Stalin governor gi thaba adu assembly tradition singi mayuktani akhi laingak pairiba DMK gi alliance sing congress bidublai siru thaigal kasi BCK CPI amasum CPIM na online gambling thingnaba state university singda vice chancellor sing hapnaba governor gi power sing adu kakthatpa yauna bill sing ayaba pibadu mahakna matam thengthanduna leiba madugi mayokta kholauk sing lauduna protest tawkiba matung mamangdasu governor gi address adu boycott tawki assembly na pass tawkiba bill kunga matu governor aduda panduna leiri Mr. Ravi gi mayokta assembly adugi manungda Quit Tamil Nadu kholauk sing laukhenasu pausna makhatana phongdorakli Amaromdana Lieutenant Colonel na masagi nupi halaga masamaksu kaptuna sikre Punjab ki Firozpur posting leiba Indian Army ki officer ama oiriba Lieutenant Colonel amana maki nupi edu hatkre masumadugi matung masamaksu kaptuna sikre haina Army ki likhun singna phongdokre Ngarang numidang thukiba thawdu adugi matangna officer aduna suicide note ama thamlammi maduda maki nupi edu hatpani haina mahana phongdonamki
Magi nupi adu magi yumda sina phangki matai mana adu yumban bagi nungai taba phibam sing laiki amasum sang naina counseling season sing satakhi bani haina suma khoina haiki army amasum Punjab police na thijin bama hokre haina paus na pali makasa tharak poina to papa mana Yemen gi thau marang kaina phangba maripta hauthi singa government force singa khuthokna bada taraga humdoi sire hari Yemen gi thau marang kaina phangba Central Province maripta government force singa masum hauthi Miliagi marakta kuthokna bagi government lanmi taragumni sikre haina government military source na phongdorakli masak maming khanganingdaba marip ki source amana numaizu numita phongdorakhibada kha thangba district al zubagi front line satakhiba lan andu lanmi kya asu apanangki source asigi matungina hauthi fighter sina group 9 maike ahum thona government forcing leiba mafam sing tamna changchilakhibadagi nakal anigi marakta kana khut thongna rakhibani nakal anigi lan adu ahing suppa thungna amadi ayu angan mapaw satakhi haidi madu yamna sathiba militants attack ni attacker sing asoba machine gun sing rocket sing amasum artillery season ki aina magna makhata na phongtokhi government forcing hauthi singi maikeida mi simina kayam thon khibagi haibadu khangdukna bokhonari hainasu source kharana phongdorakli amaromda mamangnusu asigumba khothokna bagi thautok singna masagi maikeida nangkiba mi simina singi masing sing phongdokhidaba hauthi group ki maikeidigi lan adugi matangda hauju phabu wapam amata phongdorakri Yemeni government marip amasum masigi oil amasum gas fill ayamba control torabasu hauthi singna haukiba sei khara sida akanba offensive sing sathaduna hauthi sing amasum kha thangba province singi marakta lairiba stronghold amani haina khanaba strategic province adubu paishinana bohona rakhibani komza english ngani ga kungani thoigi october tha taruki cruise lotion khibaga loinana nakalani gi marakta khuthokna ba hengalakli ba si tha ahum lom phajilaknabani kumza english ngani ga taraga mari gi athengba iran support tawba hauthi militia kangbuna awang thangba city kyar attack tawduna saudi arabia na sogatpa yemeni government pu capital sanada gi namduna ithukhibadigi leba sida civil war ama thoktuna laklibani lan aduna miyoi lising kya sikhibaga loinana miyoi million kya mayum makele hendrabani hanasu pausna su phungdurakli Atopa pa manamo Russia na Ukraine gi lanmi satruk hat ki haiba claim propaganda ni hairaduna kifna yakidre Ukraine gi nongpok thangba city Kramatorsk satakhiba attack amada Ukrainian lanmi satruk ena sikhi haiba Russia gi claim kip ki authority singna reject tokre amasu madu propaganda ni haikre Ukrainian singna control tawba Donbass ki Kramatorsk numaizung numita satakhiba missile strike adu Ukraine criminals oiba mawongda New Year gi ahingda Donetsk People's Republic DPR gi Makeyevka city da lairiba Russian servicemen sing thamba temporary housing area da satakhiba attack adugi pakomoina pangthokibani haina Moscow Russia gi defense ministry ni statement amada hakibani haukiba pung kun gi mari gi matamda Russian military na DPR gi Kramatorsk lairiba Ukrainian troops singi sab location confirm tabungam khiaina su statement aduda panki Ukrainian military gi unity singi temporary housing area sing na missile attack sauna satakhiba aduda Ukrainian servicemen satruk hena siki haina ministry asina claim toki Russia na missile strike aduda sikhiba Ukrainian servicemen singi masing adu evidence amata pidana claim torakpani haina Ukrainian officials sing na phongdoraki panmaya abadi Ukrainian forcing na New Year numita college amada satakhiba attack aduda yamdrabada Russian lanmi marfuku mapan siki Russian singi missile strike mari lenaba claim adubu reject tawraduna Ukrainian army gi spokesman Serahi Terebati na numaizu numiki ahingda BBC da madu Russia gi atopa propaganda amani haina phongdoki Russian Defense Ministry na statement amada numaizu numiki attack adu satakhiba matamda building ani the Ukrainian troop Lising aniga sahungi matakta laiki haina panki Defense Ministry na claim asi tawduna su Moscow gi maikedi gi hauju phawi oinadi Kramatorsk shiriba Ukrainian singi masinga dugi proof amata offer tawdri BBC gi report matung ina Kramatorsk tanatana Ukraine gi tungan mafam kya da hing supna makata na seal attack sing satakhi madu Russia gi President Putin na Orthodox Christian singi yengduna lokthokhiba pung kunthra ga taruki 6 fair gi matam loishin khiba matung dani hanisu paushna palakli
Maka satharakpo na to papaw mana avian flu gi laisat kan khalakpadagi Japan yen million 9.98 hatkre. Japan sinthungna avian influenza ki case masing leptne hengalakpadagi season asida laiba asigi poultry farm singda lairiba usian million 9.98 hatokre haina Japanese government nithukaba numita phongdokre hairi. Ministry of Agriculture, Forestry and Fisheries ki matungina ningthokabi ki anganbada Ibaraki pre-structure gi Shirosato town laiba poultry farm amana bird flu gi laisa sandorakle haibisu confirm tawki amasum farm aduru laidibi yen lakh Mapan ga lising kunthrarom hat pauki Ministry asi paladuna agency hai case aduga loinana season asida laiba asigi prefecture kungo humdoida avian influenza sandorakpa mapam yankhai ga taruk yauduna mamangi record gi hele haujuk phawada Laina asigi laisana maram oiduna hatkiba usik masing kumja English ngani kundagina kunga matugi season manungda hatkiba level atudagi henkre season asigi ahanba bird flu case adu hawkiba sahigi October da Okayama prefecture da leiba poultry farm amada confirm toki Ministry asina makhatana hairi madudi Japan haujuk laiba phiba maduda infection lairaba yen singi marum sing natraga mit sarubadigi consumer singna bird flu purakpa yabi oithokpa phibam amata leite haireni su pawsna makhatana su phongdorakli loisilak poina tentangna atopa pawng katang mayamna thamjaramge aron athup sing pithoklambagi conviction pikhiba Pakistan gi ex general anawa military leadership na ngakpi khrairi foreign spy singda classify information piramagi maral da convicts tawkiba thabak tagi pothakraba Pakistan gi general ama anawu military leadership na ngakpi khibag loinana jail dagi thadokre swaidi Don News na ex general adugi ukil gi world paladun hai anawu military leadership na maki client bu ngakpi bag loinana jail dagi thadokraba su mak pu ikai khumna ningai oiba mongda ekoi tawdriba phawba army tribunal amana mangona pi guilty verdict adu silence tawnaba makna hausisu thaurang tawri hanisu pawsina phongdoraklibani adu hausukuina di myam pawsisu matanga sa lusinjarage amasu myam puna anawabdik ngamina senisu channel sigi mekedi gi myang ifamna thamjari